Chanambam Thambou Higher Secondary School ki non-teaching staff da Leiramba Yumnam Sanjit Singh na LEIKHIDABADA school asigi MAIKEIDAGI AWABA PHONGDORAKLI school asigi principal na khuyek piduna thadorakpa cherol amada Yumnam Sanjit na laibak thiba lambi gi accident amada LEIKHIDABADA school asigi teaching amadi non-teaching staff loinana mahairoi singh na AWABA phongdokpaga loinana LEIKHIDRABAGI thawaina ingna chikna leirunaba thongnijari amadi imung manunggi awabada saruk yari haina cherol asina makhatari